Lamdam asigi khulai paiba group singi mathakta pak sauna operation sathanaba thaurang paikhat pa hore report Hwjik lamdam asita thoklibi irang asigi waruisin ama puraknaba bharat lenga ki maikai gi lokhalak pa khongthang ama oina maitai amadi kuki singi marakta thoklibi irang asite yauriba khulai paiba group singi mathakta hena pak sauna operation sathanaba thaurang paikhat pa hore haini India Today gi report amana haidi report asina hai lamdam asita thoklibi irang asigi waruisin purakna pa maikai animakta wari sanaba mathautai adu muknaba leiriba maikai animakta khulai paiduna leiriba makai wari sanna Bada waruisin purakpa amadi lamdam asida thoklibi irang asi laksinaba khulai paiba sing phagatpa mathau tabana center lenga ki pautak matung ina state asigi mafam sing asoba operation ama sathanaba thaurang satharakpa oirambe yai hairi panbe amadi state asida president run thamkraba matung security force na sing amadi Tampakki mafam kaya da paksan operation sathaduna khulai kaya fagalak pagaloina manipuri governor Ajoy Kumar Balana security force tagi lakhiba amadi niam lana pairiba khulai sing pikhalangnaba tangkak ani ahumlak thokna matam pibadagi tongan ba police station sing da khulai kaya surrender torakhiba leikrabani loina sahi asigi February 23 aram bai tengol na pairam ba nongmai yauna khulai sing ahan ba manipuri rifle sa kusinna khiba leikrabani ningsing ba yabadi CBI na aram bai tengol gi asem kanan fa khibagi mayokta Hwjik lamdam asida miyam gi khongjang iho sanction ba leptri AT amadi miyam na sanction kiba khongjang aduda mari leinana hanagi chief minister nongthom biren amadi Rajya Sabha gi MP Semba sana jago anibu Union Home Minister Amit Shah na kauraktu na tangkak ani thokna Delhi da uduna wari sana kibasu leikrabani Ahmedabad ta ngarang thokiba plane kai ba adu de yaukhiba cabin crew Nganthoigi Sharma Kongra Lakpum gi Hakchang khangdokna ba DNA test ki damakta pokmina ba machi Ahmedabad ki damakta Imphal thadokre international flight am hek paikhat khibaga crash tawkhiba si matau karam thokiba no haibadu international standard thijinbagi tangai phade o ibobi Ahmedabad ngarang thokiba plane kai ba adu yaukhiba cabin crew Nganthoigi Sharma Kongra Lakpum Leikhidraba haiba confirm tawkhro matung Nganthoigi thawai yaudraba Hakchang adu DNA test tawgadaba walibana sabsana khangdokpa ngamdri thawdok asigi matang press na phang pawgi matung ina lebak thiba thawdok aduda yaukhiba miyoi singi Hakchang ka hena sakhiba na Leikhidraba singi masak maming mek singna khangba ngamdraba dagi Leikhidraba sing adugi DNA test tawbugi thabuk kana sathari Nganthoigi thawai yaudraba Hakchang adu DNA test tawraga khangdokna mamhaki pokmina ba maseng asi Ahmedabad ki damakta Imphal thadokre postmortem room in charge oina puriba Gujarat Police ke Inspector Chirai Gosaina phongdokhibada thaudok aduda Leikhidraba miyoi taruk ki masak maming khangdok ngambaga loina ngasi masa masa gi imung da sinakre Ahmedabad Civil Hospital la postmortem bidamakta Hakchang sani gongphuka manga purakhibani adum oina madugi manung mai gi sarukta soklang da Hakchang taruk khaktam masak maming khangdok ngamkhibani Leikhidraba sing adugi masak maming khangdok na Hwjik DNA test tawbagi thabuk akan mamong da sathari Leikhidraba sing adugi mari matagi miyoi sani ga taraga manga rom laktuna masa masa gi DNA sample sing pisinari sample sing adu BJ Medical College ta thaba hore DNA matching tawna ba hotna bada chawrang na punghum traga ni thoirom sangani DNA sample sing adu ga chana Hakchang sing hek phangbaga mari mata sing atu da sinakragani haina sum hak makha ta na phungdorakli international flight am hek pai khalakhibaga crash tawkhiba si matau karam thokhiba no haibadu international standard ta thijinbagi tangai phade haina hanagi chief minister Okram Ibobi na phongdorakli plane kai bagi thaudok adu da yaukhrabing Nganthoigi Sharma Kongra Lakpum gi Thawbal awang lekai da leiba yumda ngasi hanagi chief minister amsung Thawbal SC gi MLA Okram Ibobi na satuna Leikhidraba gi imung manung gi unabada wafam asi phongdokhibani mahakna makata na hai yamdrabada pung 9 rom paigadaba international flight amana hek paikhat kibaga mikup khar gi manung da crash tawba haibasi thamoi sokna nungai taba thaudok amani expert makna trabasu international flight am oiban akanba section tharang lokot pam thok I haini khali engine ama fen oirabasu atopa engine ama mahut chinba yafam tokpani adum oinamak paikhat kibaga engine animak matau karamna fail oikribano haibasi malembi thakta thijenbagi tangai phadaba lei haiba wafam thamki ningsing bai ngarang Gujarat ke Ahmedabad international airport gi Air India Boeing 787 paikhat kiba mikup khargi manungda kai kiba adu da manipur gi cabin crew member ani yauna miyoi kaya Leikhidraba asi yamna leibak thiba amadi thamoi sokna nungai taba thodok amani miyoi chani ga nifuni thoi tongbagi manungda miyoi amakak hinghauki makhoi gi manungda Indian chamaga humpugu mapan British yankai ga humdoi Portuguese taret amadi Canadian ama yauri mastanatana flight adu Ahmedabad leiba BJ Medical College ki Match building da saksaring edita sinduna college adugi mahirui mapan chihan kibaga loina nani phu hena asok apan nanghan kiba asi thamoi sokno nungaite plane adu da Gujarat ki hanagi chief minister Bijoy Rupani su yaukibani thaudok Manipur da Nganthoigi Sharma amadi Lamun Thon Singsan anina manung matam sadana laikibada imung manungi awaba saruk yazari nakal amarom da hanagi CM nongthumam birena su naha oiribi Manipur gi nupi masa ani yauna ngarang thaudok ta Leikhidraba singi mafamda thamoi sokna awaba phongdorakli
Wung Tangkhul region the popi thaba thingkre Government of People's Republic of Nagaland gi directive makhada Wung Tangkhul region gi Central Administrative Office na region asigi jurisdiction the popi pambi thaba khudak te gating batham le hari Wung Tangkhul region gi secretary NG athot na thador ke serol amana hai ke region asina kon ba jaga da kana gum matana popi pambi thaba yaroi popi plantation ga mari leina tax lo ba haibasi illegal ni haiba thong sing asi Wung Tangkhul region na monitor to ba loina masida ating bathamli haiba order asibu indaba sing gi mathak matik saba action sabsana lokot kani haiba directive asi khudak te gi satna pa hogoda bani region as the popi ga mari leina ba activity amata paikhat pe yaroi amasung madu de yengduna leiroi hairi Surasanpur amasung Mizoram fauna riba guite road semba loisendaba na miyam ware Surasanpur amasung Mizoram fauna riba guite road asyaw ki sahitara taruki matam asita ningthina sembidaba na nungju thagi matam asita amukka hena miyam da khudongsa da mayokna ri haina jomi economic planning and development agency ki maikai gi pen da phongdorokli sanglaba sahi ka lambi asi semdan lakhiba ka mari leina haukiba jun mari amasung manga da New Delhi da lup asina MSDCL gi official singa unadun lambi asi athubu matam da semba hauna ba taksin ba laikre wari sana kiba adugi matung da NSDCL gi maikai gi lambi asi semna na ba Madhya Pradesh ke Bhopal da best of AK Sivare Infrastructure Private Limited ko ba anoba agency ama appoint tawre haibigi paudi leire adu hojik phabu lambi ase semba hobagi thabuk hodri hairaduna athubu matam de lambi ase semna ba mari leina ba singda takshilagli Thailand dagi New Delhi tamna pairakpa flight amagi manung da bom yaure hairakpadagi mamai leiduna amuk halakre ngarang da amhat pata plane cross thokiba da ngairi ngai da ngasi Thailand gi Phuket gi New Delhi tamna pairakpa Air India atopa flight amasung flight manung da bom leire haibadagi mana mamai lerak tuna Thailand gi Phuket International Airport amuk emergency landing tawkre hairi Reuters ki paunu paladun Hindustan Time ne report tawroki bagi matung ine passenger chamaga yankhai ga taruk tongbu Air India flight sahumga humdraga mapan asina Thailand gi Phuket International Airport gi ayuk pung mapan ga makai tabada paikhalaba matung cruising phase yorokpada flight adu da bom leire haina security alert phungbada gi pilot na mamai lerak tuna Phuket International Airport amuk landing tawki hairi airport passenger sing adu akanba security ga loina na plane adu dagi lauthok loba matung thi humba gi thabuk sathabada bom leiramba thengna kide loina na bom leire haina phongdor kiba passenger adu wahung pahum sathaki hairi more lambi da accident da nupi ama leikhidre mioi khara asok apan nangkhre ngasi tongan tongan mafam ani da thokiba accident da nupi ama Leikhidraba loina na mioi khara asok apan nangle hairi pawasan hai ngase yuk Imphal Morai lambi paringi loksau yorom dai de imung manungi mioi sing tongba gari ama accident thoktuna lambi gi matai da tasinbagi thodokta nupi ama Leikhidraba ga loina na mioi ani asok apan nangkhre hairi atopa thodok ama dana moirang tronglaubi khongchang karakta kar ani thingjinna bagi thodokta mioi kharso asok apan nangkhre thodok adu da kar ama di lambi gi nakal da leibo labukta tasinbaga loina na kar animak akai atoi thokre hairi plane kaibada Leikhidraba ani gi mafam da MPB mol na awa phungdorakli mioi bagi punsi tambangam de haibadu ngarang plane kai ki thodokte iramdam gi nupi masa ani amasu yaukre globalized oiraklaba malem pumbas khungang amugum amata oirakliba punsirol gi mami tarli iramdam da pokpa masana malem gi mafam kaya da punsi sinta pangthokpagi khudam oiriba isanupi ani gi punsi longkiba da awana nangliba imung manungi awabada su ehangnis isasu saruk yazari haini Congress ki MP angomsa bimol akoi jamna social media da thakalakpa post amada phongdorakli MP abungsa bimol akoi jamna social media da thakalakpa post asina makhata na phongdorakli bo wafamdi sairaksi da honglakli ba malemi phim asina hoji oiriba iramdam asita phibam Delhi na sanariba aikoi gi khudombi matonda sariba jagoi mayam lepnage songhange ngambang hekki oiba mitki kumai miyoibagi emotion da sanariba lila khangna khangsinna daba asumba haiba siti nongmadi soidana sapung lakhigani hairi ex-CM Birena plane kaibada Leikhidraba ani gi mafamda awaba phungdorakli Ahmedabad ki London tamna paigada Air India flight 7171 ngarang plane crash tawbada Leikhidraba Manipur gi cabin crew member ani gi mafamda nungaitaba phongdoktuna hanagi chief minister nongthungum Birena mahaki social media Facebook account da thagalakpa post amada lamdam asda hingminnari baganglu purup naidana post adugi comment section da nungaitaba amasung awaba phongdokpada saruk yaminari plane adu da tongkhiba punma mioi sani ga nifuni thoi gi manungda mioi amaka hinghauraga mioi sani ga nifuga mathoi Leikhidraba haibagi report confirm tawraba leibak thirba thodok adu da Leikhidraba plane adugi cabin crew thobal awang lekai dagi Nganthoi Sharma Kongrai lakpam amadi kangpokpidagi namnun them singson ani gi mafamda mioi kayana social media gi kotang da awap nungaitaba phongdoknari lamdam asida sahi ani hinjelaklaba thoklibi irang asida khundaminariba purup singi marakta leinariba marida Leikhidrabi lamdam asigi cabin crew nupi masa ani sigi leibak thiba thodok asina na honana lamdam asida khundaminariba purup kanglup singi marakta apun bagi saktam sakat pada mateng oirasnu haibu wafam phongdorakli
plane kaibagi thawdo awang bathak da thijinaba lengak no order pikre Air India flights 171 kai kibagi thawdo adugi matang da awang bathak da thijinaba bharat lengak no order pikre haina civil aviation minister Ram Mohan Naidu na phangdokre hairiba thijinba adu aircraft accident investigation bureau da sinakibaga loinana international civil aviation organization semba chatna kanglun gi matung inna pangthokani minister na makata na haikibada lengak asina awang bathaki committee amasung semnaba thorang tawbaga loinana committee asida thijinba bagi lamda expert oida basing yohanduna thijinbagi thawdok sing marik sumna yengsingani masiga loinana committee asina aviation gi safety de hena mapangan kan khanna ba thabuk tawbaga loinana ngarang thokiba plane kaibagi thawdok asigi matang da thokpadagi ngak thokna ba thabuk tawgani haina phungdoki